आकाशवाणी इम्फाल मोइरांथेम इबाइबिना पाउ पाजरी मणिपुर तंपाकी तुरेल तोरबानसिंग मपांगल कंकलहनबा अमसुंग इसिंग इचाव ngakthoknabagi mapung phaba project ama paikhatpinaba Manipur gi Rajyapal Ajay Kumar Bhalada Khurai Pana apunba singlup amasung coordinating body na taksinkhre Rajyapal ngarang pisinkiba memorandum amada lup ani asina hai project asigi mapung oiba pandamdi tampakta cheliba turel singi nak yetke torban ani makta phut nifu pakpalam kansinduna buffer zone sengotpa amasung makha tana lam khopsin bathingba retaining wall sengotpa turel singna masiki iselda ising puba ngambagi chang hengat hanaba sinba turel ga naknana leiba labok sing mi taba mafam sing amasung infrastructure sing ngak senba asina singbani World Environment Health Day da Hanagi Mukhyamantri Nongthomba Biren Singna Aikoigi Mamal Yanlaba Natural Heritage Aikoigi Umang Turel Pat amasung sing ngak senaba amata oina punsinarasi haina Manipur miyamda appeal tawri Social media da thagatpa warol amada siri biren hai Raija si biodiversity yamna ina khunbana mipal tangdana hingnabagi maikeida aikoi khudingmaki daita amasung khudong chaba kyamrum lei plastic sijinnaba hantanchi ising yoktuna thamchi o hena thachi amasung Aikoigi nungtigi punsida ecosystem da akaiba piroidaba hainabi thamsi hairaduna makna hai tungi Manipur asi ngasi aikoina tawriba thabaki makha poli aikoi punna hotnaduna Manipur bu hena lu nanba pumsang sangba amasung masamu phaba Manipur ama oilachi hainasu mahakna appeal tawri World Tourism Day ga mari lenana District Election Officer Bishnupur na sinduna hayeng Imphal Peace Museum maibam lot paching Nambolda Jila Asiki Oiba Systematic Voters Education and Electoral Participation Sweep Program ama pangtokadauri Thoram aduda Office asina electoral roll da nauna mingjanba amasung semdok semjin tauba khudong chahanaba stall amasu hangdokani Manipur Sarkar ki Department of Social Welfare ki District Child Protection Unit Bishnupur na sinduna Juvenile Justice Care and Protection of Children Act, Protection of Children from Sexual Offences POCSO Act amasung the Prohibition of Child Marriage Act ki matangda miyambu bhab tahanbagi nomagi oiba thoram amangasi Public Theatre Artists Association Phoijing Nambol da pangthokre thoram aduda Child Welfare Committee Bishnupur gi Chairperson KS Rebati Raman Singh amasung District Bar Association Bishnupur gi President W Lata Devina Eksing asigi matangda wangangki Rashtrapati Draupadi Murmu na ngasi Rashtrapati Bhavan gi Cultural Center da pangthokpa thoram amada National Geoscience Award lising ani kunmari yanthokre National Geoscience Award asi Geoscience ki lamda lebak asigi khwaidagi lidaba amasung khwaidagi lemjaningai oiba manani mana phanglabasingda nungaiba phongdokladuna Rashtrapati na hai mana sing adu Geoscience ki lamda makoina achetpa phirep innovation amasung thoidok hendokpa thakta thabak tawbabu ikai khumnaduna pibani Pradhan Mantri Narendra Modi na ngasi New Delhi da video conferencing ki khuthangda Bihar ki Mukhyamantri Mahila Rozgar Yojana haudokre Thoram aduda Sri Modi na Bihar ki mafam kayadagi nupi lakh mudra mangagi bank account ta rupa lising tara transfer tauki scheme asina nupi singda masana masabu thabak pijabagi khuthangda sakti pinaba amasung hingbagi khudong chaba hengalhanaba pandam thamli scheme asina raija dugi imung khudingmaki nupi amamamda selgi mateng pigani rozgar yojana dugi kanaba phanglaba singkasu Pradhan Mantri na virtual oina wari sanagani Laibak sin thungbagi mafam lising marfudra nipan lomda BSNL 4G stack khilagani haina Kendragi Communication Mantri Jyotiraditya Sindhya na laukthokre 4G stack asi hayeng Pradhan Mantri Narendra Modi na hudokani New Delhi da Mantri na pamising da hai 4G stack asi 5G da upgrade tawgani amasung laibaki mafam amata masina yaudaba lehelaroi Haksel amasung yaipanyumbal Mantri JP Nadana hairi jinjak ta asoi angam thoandaba haibachi icham chamna chana kanglong inba khaktagi wafam nate malengi jinjak ki thoksilda thajanaba lehenabani paulejare